ꯅꯤꯡꯊꯝꯊꯥꯒꯤ ꯌꯥꯝꯅ ꯏꯪꯂꯕ ꯑꯌꯨꯛꯀꯤ ꯀꯣꯔꯧ ꯑꯉꯟꯕ ꯏꯪꯂꯕ ꯃꯇꯝꯗꯨꯗ ꯅꯣꯡꯃꯒꯤ ꯆꯔꯥ ꯋꯥꯠꯇ꯭ꯔꯗꯤ ꯏꯃꯨꯡꯕꯨ ꯋꯥꯗ꯭ꯔꯗꯤ ꯃꯃꯥ ꯃꯅꯥꯎꯕꯨ ꯆꯔꯥ ꯍꯦꯜꯍꯟꯗ꯭ꯔꯕꯗꯤ ꯌꯥꯔꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜꯗ ꯃꯥ ꯃꯆꯥ ꯑꯉꯥꯡꯅꯤ ꯂꯩꯁꯥꯕꯤꯅꯤ ꯍꯥꯏꯕꯒ ꯈꯟꯗꯕ ꯃꯈꯩ ꯀꯅꯥꯅꯁꯨ ꯍꯧꯒꯠꯅꯕ ꯉꯝꯗ꯭ꯔꯕ ꯃꯇꯝ ꯑꯗꯨꯗ ꯃꯥꯡꯒꯣꯜ ꯑꯗꯨꯗ ꯃꯈꯨꯠ ꯃꯆꯥ ꯑꯅꯤ ꯆꯪꯅ ꯅꯨꯄꯤ ꯃꯆꯥꯗꯨ ꯐꯤ ꯀꯟꯅ ꯁꯥꯔꯤ꯫ ꯁꯥꯔꯤꯕ ꯐꯤꯗꯨ ꯉꯁꯥꯏ ꯃꯝꯂꯤ ꯇꯧꯕꯗꯒꯤ ꯀꯅꯥꯒꯤ ꯃꯈꯣꯜꯁꯨ ꯇꯥꯗ ꯏꯆꯤꯛ ꯆꯤꯛꯅ ꯁꯥꯔꯛꯄꯅ ꯐꯅ ꯀꯨꯏꯅꯗꯤ ꯁꯥꯔꯕꯅꯤ꯫ ꯊꯣꯏꯅꯧ ꯃꯥꯅ ꯌꯥꯍꯧꯔꯛꯄꯗꯨ ꯐꯥꯎꯕ ꯃꯆꯥꯅ ꯐꯤ ꯁꯥꯔꯒ ꯑꯗꯨꯝ ꯂꯩꯔꯝꯕꯗꯨ ꯎꯕꯗꯨꯗ ꯍꯥꯏꯔꯛꯏ, "ꯕꯦꯝꯃ, ꯅꯪꯕꯨ ꯐꯤ ꯁꯥꯔꯤꯗꯣ ꯐꯅꯗꯤ ꯀꯨꯏꯔꯦ, ꯅꯁꯥꯗꯣ ꯁꯣꯛꯂꯅꯤꯅꯦ, ꯇꯣꯛꯂꯣꯗꯅ." "ꯍꯣꯏ ꯃꯥ, ꯂꯣꯏꯗꯧꯔꯦ, ꯃꯇꯦꯛꯁꯤꯃꯇꯪ ꯂꯣꯏꯁꯤꯜꯂꯝꯂꯒꯦ." ꯐꯔꯦ ꯂꯣꯏꯁꯤꯜꯂꯣ, ꯀꯣꯂꯦꯖꯁꯨ ꯆꯠꯀꯗꯕꯅꯤꯅ, ꯀꯨꯏꯅ ꯁꯥꯔꯨꯔꯅꯨꯀꯣ, ꯅꯁꯥ ꯁꯣꯛꯀꯅꯤ꯫ ꯊꯣꯏꯅꯨꯅ ꯍꯥꯏꯔꯤꯕꯗꯨ ꯃꯈꯥ ꯈꯨꯝꯂꯝꯗ꯭ꯔꯤ ꯁꯦꯂꯤꯅꯥ ꯐꯤꯗꯣ ꯑꯃꯨꯛ ꯁꯥꯕ ꯍꯧꯗꯨꯅ ꯃꯇꯦꯛꯇꯨ ꯂꯣꯏꯁꯤꯟꯅꯕ ꯇꯧꯏ꯫ ꯉꯥꯏꯍꯥꯛ ꯑꯁꯨꯝ ꯁꯥꯔꯒ ꯂꯣꯏꯔꯗꯨꯅ ꯐꯤ ꯁꯥꯔꯤꯗꯨ ꯂꯦꯞꯄꯒ ꯏꯃꯨꯡ ꯋꯥꯏꯔꯝ ꯑꯃꯨꯛ ꯂꯣꯏꯁꯤꯟꯒꯦ ꯍꯥꯏꯗꯨꯅ ꯏꯃꯨꯡꯗ ꯆꯪꯅꯕ ꯃꯃꯥꯏ ꯑꯣꯟꯊꯣꯔꯛꯄꯅꯤ꯫ ꯊꯣꯡꯖꯤꯟꯄꯥꯟꯗ ꯍꯛꯀꯥꯝ ꯋꯥ ꯆꯟꯅ ꯃꯈꯨꯠ ꯃꯆꯥꯗꯨꯅ ꯃꯃꯤꯠ ꯑꯅꯤ ꯁꯨꯔꯨ ꯅꯩꯔꯒ ꯂꯩꯔꯤꯗꯨ ꯎꯕꯗ ꯁꯦꯂꯤꯅꯥ ꯑꯉꯥꯡꯗꯨꯗ ꯅꯨꯡꯁꯤꯅ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ, "ꯅꯦꯅꯦꯒꯤ ꯑꯍꯦꯟꯕ, ꯉꯜꯂꯤꯌꯦ, ꯅꯨꯡꯁꯥ ꯊꯣꯛꯇ꯭ꯔꯤ, ꯉꯥꯏꯍꯥꯛ ꯇꯨꯝꯂꯨꯆꯣꯗꯅ." "ꯇꯜꯂꯦ ꯀꯩꯁꯨ, ꯅꯦꯅꯦꯗꯤ ꯑꯩꯅ ꯃꯤꯠ ꯄꯥꯡꯂꯛꯄꯗ ꯂꯩꯔꯝꯗꯦ, ꯕꯣꯕꯣꯛꯁꯨ ꯂꯩꯔꯝꯗꯦ, ꯏꯃꯨꯡꯗ ꯑꯩ ꯏꯊꯟꯗ ꯂꯩꯍꯟꯕ, ꯅꯦꯅꯦ, ꯅꯪ ꯌꯥꯝ ꯐꯠꯇꯦ, ꯑꯩ ꯏꯇꯣꯝꯗ ꯂꯩꯍꯜꯂꯦ." "ꯍꯥꯏ, ꯌꯥꯔꯦ ꯂꯥꯛꯑꯣ, ꯌꯥꯍꯧꯔꯛꯄ ꯅꯪꯒꯤ ꯈꯗꯥꯡꯗꯣ ꯑꯃꯨꯛ ꯍꯧꯔꯕ꯭ꯔꯥ?" "ꯕꯣꯕꯣꯛ, ꯅꯪꯁꯨ ꯌꯥꯝ ꯐꯠꯇꯦ, ꯕꯣꯕꯣꯛꯅ ꯍꯧꯒꯠꯄꯗ ꯑꯩ ꯍꯧꯗꯣꯛꯄꯤꯗ꯭ꯔꯤ ꯅꯠꯇ꯭ꯔꯥ? ꯕꯣꯕꯣꯛ ꯅꯪ ꯅꯨꯡꯁꯤꯗꯦ, ꯍꯨꯝ." "ꯏꯃꯥ ꯏꯄꯦꯝꯃ, ꯅꯨꯡꯁꯤꯕꯤꯅꯨ, ꯏꯁꯨ ꯁꯅꯥꯅ ꯅꯨꯡꯁꯤꯕꯤꯗꯕ ꯕꯣꯕꯣꯛꯅ ꯃꯥꯡꯖꯕ ꯂꯩꯇꯦꯀꯣ." "ꯑꯍꯦꯟ, ꯅꯪ ꯕꯣꯕꯣꯛ ꯅꯨꯡꯁꯤꯗꯦ ꯍꯥꯏꯔꯕꯅꯤꯅ ꯍꯌꯦꯡꯈꯩ ꯋꯥꯔꯤ ꯂꯤꯕꯤꯌꯣ ꯍꯥꯏꯕꯗ ꯕꯣꯕꯣꯛꯅ ꯌꯥꯔꯔꯣꯏ, ꯅꯪꯒꯤ ꯋꯥꯔꯤ ꯂꯤꯕꯤꯔꯔꯣꯏ, ꯀꯃꯥꯏꯅ ꯇꯧꯅꯤ ꯑꯗꯨꯗꯤ?" ꯁꯦꯂꯤꯅꯥ ꯍꯥꯏꯔꯛꯄ ꯋꯥꯗꯨꯗ ꯑꯍꯦꯟꯕꯗꯨ ꯊꯣꯏꯅꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯒ ꯊꯣꯏꯅꯨꯒꯤ ꯅꯥꯡꯒꯜꯗ ꯀꯣꯟꯕꯣꯏ ꯀꯩꯕꯣꯏ ꯇꯧꯅ ꯍꯥꯏꯔꯛꯏ, "ꯕꯣꯕꯣꯛ, ꯉꯔꯥꯡ ꯑꯩꯅ ꯇꯨꯝꯂꯝꯗꯥꯏꯗ ꯕꯣꯕꯣꯛꯅ ꯂꯤꯕꯤꯕ ꯋꯥꯔꯤꯗꯣ, ꯍꯣꯔꯦꯟꯅꯦ ꯅꯤꯅꯦꯒ ABC ꯇꯧꯕ ꯂꯣꯏꯔꯀꯥꯟꯗꯅꯦ ꯋꯥꯔꯤ ꯃꯈꯥꯃꯨꯛ ꯂꯤꯕꯤꯌꯨꯀꯣ, ꯕꯣꯕꯣꯛ." ꯃꯇꯧꯗꯨ ꯎꯕꯗ ꯁꯦꯂꯤꯅꯥ ꯈꯖꯤꯛ ꯅꯣꯛꯇꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, "ꯅꯪꯕꯨ ꯍꯧꯖꯤꯛꯇ ꯕꯣꯕꯣꯛ ꯅꯨꯡꯁꯤꯗꯦ ꯍꯥꯏꯈꯤꯗꯥꯏꯅꯦ?" ꯑꯍꯦꯟꯕ ꯃꯥꯒꯤ ꯌꯥꯃꯥꯡ ꯑꯍꯣꯕꯗꯨ ꯁꯦꯂꯤꯅꯥꯗ ꯎꯠꯂꯒ ꯅꯣꯛꯁꯤꯜꯂꯤ, "ꯑꯩꯅ ꯕꯣꯕꯣꯛ ꯅꯨꯡꯁꯤꯗꯦ ꯍꯥꯏꯔꯤꯗꯨꯗꯤ ꯑꯩꯅ ꯂꯛꯅꯕꯤꯔꯤꯅꯦ, ꯕꯣꯕꯣꯛ ꯅꯨꯡꯁꯤꯗꯅ ꯂꯛꯅꯔꯤꯕ, ꯑꯩꯗꯤ ꯕꯣꯕꯣꯛꯁꯨ ꯅꯨꯡꯁꯤ, ꯅꯤꯅꯦꯁꯨ ꯂꯣꯏ ꯅꯨꯡꯁꯤꯗ." ꯍꯥꯏꯔꯒ ꯑꯍꯦꯟꯕꯗꯨ ꯊꯣꯏꯅꯨꯒꯤ ꯃꯃꯥꯏꯗ ꯄꯞꯄꯤ ꯇꯧꯁꯤꯜꯂꯤ꯫ ꯌꯥꯔꯦ, ꯏꯁꯨ ꯊꯣꯏꯕꯒꯤ ꯋꯥꯔꯤ ꯂꯤꯕꯤꯅꯤ, ꯅꯆꯤꯟ ꯐꯥꯎꯕ ꯁꯦꯡꯗꯅ ꯅꯪꯅ ꯇꯧꯕꯤꯔꯤꯁꯦ." "ꯑꯍꯦꯟ, ꯂꯥꯛꯑꯣ, ꯅꯤꯅꯦꯒ ꯂꯩꯔꯨꯔꯁꯤ ꯂꯥꯛꯑꯣ." "ꯍꯣꯏ ꯅꯤꯅꯦ, ꯑꯗꯨ ꯕꯣꯕꯣꯛ, ꯑꯩ ꯍꯣꯔꯦꯟ AB ꯇꯧꯕ ꯂꯣꯏꯔꯒ ꯋꯥꯔꯤꯗꯨ ꯂꯤꯕꯤꯌꯨꯀꯣ." ꯍꯣꯏ, ꯂꯤꯕꯤꯅꯤ, ꯃꯁꯨ ꯊꯣꯏꯕꯒꯤ ꯋꯥꯔꯤ ꯕꯣꯕꯣꯛꯅ ꯂꯤꯗꯧꯔꯤꯕꯅꯤ." "ꯑꯗꯨꯅꯦ ꯕꯣꯕꯣꯛ, ꯊꯦꯡꯀ꯭ꯌꯨ, ꯕꯣꯕꯣꯛ ꯅꯨꯡꯁꯤꯕꯤ." ꯌꯥꯔꯦ, ꯅꯪ ꯅꯤꯅꯦꯒ ꯄꯨꯟꯅꯅꯦ ꯅꯆꯤꯟ ꯅꯌꯥ ꯁꯦꯡꯗꯣꯛꯂꯨꯔꯆꯣ." ꯑꯍꯦꯟꯕ ꯃꯕꯣꯛꯇ ꯍꯣꯏ ꯍꯥꯏꯔꯝꯂꯒ ꯁꯦꯂꯤꯅꯥꯒ ꯆꯪꯈ꯭ꯔꯦ꯫ ꯃꯆꯥꯒ ꯃꯁꯨꯒ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯕꯗꯨ ꯌꯦꯡꯂꯒ ꯏꯟꯁꯤꯜꯂꯨꯕ ꯇꯧꯗ ꯊꯣꯏꯅꯨꯒꯤ ꯃꯤꯠꯂꯨ ꯑꯗꯨ ꯄꯤꯔꯥꯡ ꯁꯤꯟꯊꯔꯛꯏ꯫ ꯋꯥꯈꯜꯗꯁꯨ ꯃꯄꯨꯔꯣꯏꯕ ꯑꯃꯗꯤ ꯃꯆꯥ ꯃꯃꯧꯕꯨ ꯅꯤꯡꯁꯤꯡꯂꯛꯏ꯫ "ꯏꯃꯥꯒꯤ ꯄꯨꯡꯉꯣꯊꯣꯏ, ꯑꯍꯦꯟ ꯊꯣꯏꯕ, ꯏꯃꯥꯒꯤ ꯌꯥꯏꯔꯩꯃ, ꯅꯈꯣꯏ ꯑꯅꯤꯅ ꯅꯃꯥ ꯑꯩꯒꯤ ꯏꯐꯝꯗ ꯁꯤꯟꯅꯔꯝꯕ ꯏꯁꯨ ꯑꯍꯦꯟꯕꯁꯦ ꯉꯁꯤꯗꯤ ꯆꯥꯎꯔꯦ, ꯃꯃꯥ ꯃꯄꯥ ꯍꯪꯕꯒꯤ ꯋꯥꯈꯜ ꯈꯪꯂꯦ, ꯋꯥ ꯉꯥꯡꯕ ꯉꯝꯗꯨꯅ ꯃꯃꯥ ꯕꯕꯥ ꯂꯥꯛꯑꯔꯣꯏꯗ꯭ꯔꯥ ꯍꯥꯏꯅ ꯑꯗꯨꯝ ꯍꯪꯂꯦ꯫ ꯅꯈꯣꯏ ꯏꯁꯨꯒꯤ ꯃꯑꯣꯡꯁꯤꯕꯨ ꯌꯦꯡꯕ ꯉꯝꯂꯤꯕ꯭ꯔꯣ? ꯃꯣꯏꯕꯥ, ꯅꯁꯨ ꯅꯨꯄꯥꯁꯦ ꯆꯥꯎꯔꯦ, ꯅꯁꯨꯒꯤ ꯀꯨꯝꯍꯩꯁꯦ ꯌꯦꯡꯅꯤꯡꯗꯕ꯭ꯔꯣ ꯅꯈꯣꯏꯕꯣ?" ꯃꯇꯝ ꯀꯨꯏꯔꯕꯒꯤ ꯋꯥꯔꯤ, ꯄꯨꯟꯁꯤꯗ ꯀꯥꯎꯕ ꯉꯝꯂꯔꯣꯏꯗꯕ ꯊꯃꯣꯏ ꯋꯥꯈꯜꯗ ꯂꯥꯏꯆꯨꯗꯨꯅ ꯂꯩꯈ꯭ꯔꯕ ꯑꯗꯨ ꯄꯦꯟꯗ꯭ꯔꯕ ꯋꯥꯔꯤꯁꯤꯡꯗꯨ ꯉꯁꯤꯗꯤ ꯑꯃꯨꯛ ꯅꯧꯍꯧꯅꯅ ꯅꯤꯡꯁꯤꯡꯂꯛꯂꯦ ꯊꯣꯏꯅꯨ꯫ ꯅꯨꯃꯤꯠ ꯑꯗꯨ ꯕꯤꯃꯣꯜ ꯑꯃꯗꯤ ꯑꯍꯦꯟ ꯊꯣꯏꯕ, ꯌꯥꯏꯔꯩꯃ ꯃꯈꯣꯏ ꯑꯍꯨꯝ ꯂꯥꯏ ꯈꯣꯏꯔꯨꯝꯕ ꯆꯠꯂꯨꯕꯅꯤ꯫ ꯆꯠꯂꯤꯕꯗꯨ ꯊꯣꯏꯅꯨ, ꯁꯦꯂꯤꯅꯥ ꯑꯃꯗꯤ ꯃꯈꯣꯏꯒꯤ ꯃꯁꯨ ꯅꯨꯄꯥ ꯇꯥꯡꯅ ꯐꯪꯖꯕ ꯑꯍꯦꯟꯕ, ꯃꯈꯣꯏ ꯑꯍꯨꯝꯗꯤ ꯌꯨꯝꯗ ꯂꯩꯔꯝꯂꯤ꯫ ꯊꯣꯏꯅꯨꯅ ꯑꯆꯤꯟꯕ ꯊꯕꯛ ꯈꯔ ꯂꯩ, ꯃꯔꯨ ꯑꯣꯏꯕ ꯊꯕꯛꯅꯤ ꯍꯥꯏꯗꯨꯅ ꯆꯠꯄ ꯌꯥꯎꯗ꯭ꯔꯕꯅꯤ꯫ ꯂꯥꯏ ꯈꯣꯏꯔꯝꯕ ꯆꯠꯂꯨꯕꯒꯤ ꯍꯜꯂꯛꯄꯒꯤ ꯂꯝꯕꯤꯗꯅꯤ ꯒꯥꯔꯤꯗꯣ ꯑꯍꯦꯟ ꯊꯣꯏꯕꯅ ꯊꯧꯏ꯫ ꯅꯥꯀꯟꯗ ꯕꯤꯃꯣꯜ ꯐꯝꯃꯤ,
ꯑꯗꯨꯒ ꯃꯅꯤꯡꯗꯅ ꯌꯥꯏꯔꯩꯃ ꯐꯝꯕꯅꯤ꯫ ꯂꯝꯕꯤꯗ ꯁꯨꯝ ꯂꯥꯛꯅ ꯕꯤꯃꯣꯜ ꯀꯔꯤꯒꯨꯝꯕ ꯑꯃ ꯈꯪꯅꯤꯡ ꯅꯤꯡꯁꯤꯡꯂꯛꯏ꯫ ꯒꯥꯔꯤ ꯊꯧꯔꯤꯕ ꯑꯍꯦꯟꯊꯣꯏꯕꯗ ꯍꯥꯏꯐꯦꯠ ꯑꯣꯟꯁꯤꯟꯗꯨꯅ ꯇꯞꯅ ꯋꯥ ꯍꯥꯏꯔꯛꯏ꯫ ꯕꯤꯃꯣꯜꯅ "ꯏꯕꯨꯡꯉꯣ"꯫ ꯑꯍꯦꯟ ꯒꯥꯔꯤ ꯊꯧꯅ ꯃꯥꯁꯨ ꯈꯨꯝꯃꯤ꯫ "ꯇꯥꯏꯌꯦꯕ꯫ ꯅꯍꯥꯟꯒꯤ ꯃꯁꯛ ꯈꯪꯗꯕ ꯀꯅꯥꯅꯣ ꯃꯧꯗꯗꯤ ꯃꯥ ꯂꯦꯇꯔ ꯑꯃ ꯄꯤꯔꯝꯃꯦ ꯍꯥꯏꯕꯗꯨ ꯀꯃꯥꯏ ꯍꯥꯏꯅꯈ꯭ꯔꯦ?" "ꯑꯁ ꯕꯕꯥ, ꯃꯊꯣꯡ ꯃꯔꯝ ꯈꯪꯕ ꯃꯤ ꯅꯠꯇꯦꯗ. ꯑꯁꯦꯡꯕꯅꯤꯁꯨ ꯈꯪꯗꯦ, ꯁꯦꯡꯗꯕꯅꯤꯁꯨ ꯈꯪꯗꯦ. ꯃꯈꯣꯏꯅ ꯍꯥꯏꯔꯒ ꯍꯦꯛꯇ ꯄꯤꯒꯗꯕ ꯅꯠꯇꯦꯗ." "ꯏꯄꯥꯁꯨ ꯈꯜꯂꯤꯕꯅꯤ. ꯑꯗꯨ ꯁꯦꯜꯗꯨꯕꯨ ꯀꯌꯥꯅꯣ? ꯄꯪꯌꯥꯝꯗꯕ ꯑꯣꯏꯔꯗꯤ ꯏꯄꯥꯗꯤ ꯄꯤꯍꯟꯅꯤꯡꯉꯤꯅꯦ. ꯃꯈꯣꯏꯒꯤ ꯑꯄꯥꯝꯕ ꯄꯤꯗꯦ ꯍꯥꯏꯗꯨꯅ ꯍꯌꯦꯡ ꯀꯣꯟꯅ ꯈꯨꯗꯣꯡꯊꯤꯕ ꯊꯣꯛꯂꯛꯀꯗꯧꯕꯒꯤ ꯁꯔꯨꯛꯄꯨꯗꯤ." "ꯁꯦꯜꯗꯨꯕꯨꯗꯤ ꯃꯈꯣꯏꯅ ꯍꯥꯏꯔꯛꯄꯗꯨ 2 lakhsꯅꯤ ꯕꯕꯥ." ꯃꯄꯥꯝꯆꯥ ꯑꯅꯤꯅ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯗꯨ ꯉꯁꯥꯏꯗꯒꯤ ꯇꯨꯃꯤꯟ ꯇꯥꯗꯨꯅ ꯂꯩꯔꯤꯕꯤ ꯌꯥꯏꯔꯩꯃꯅ ꯃꯔꯛ ꯊꯠꯇꯨꯅ ꯍꯥꯏꯔꯛꯏ꯫ "ꯗꯥꯆꯧꯕ, ꯕꯕꯥꯅ ꯍꯥꯏꯔꯤꯕꯁꯤꯅ ꯑꯃꯒꯤꯁꯨ ꯂꯣꯏꯅ ꯐꯅꯕ, ꯏꯪꯅ ꯂꯩꯕ ꯉꯝꯅꯕ ꯃꯈꯣꯏꯒꯤ ꯑꯄꯥꯝꯕ ꯁꯦꯜꯁꯦ ꯄꯤꯊꯣꯛꯈꯤꯕꯅ ꯐꯔꯣꯏꯗ꯭ꯔꯣ?" "ꯀꯩꯁꯨ ꯇꯧꯔꯣꯏꯗ. ꯃꯣꯏꯅ ꯀꯩꯗꯧ ꯉꯝꯗꯧꯔꯤꯕꯅꯣ? ꯕꯕꯥꯅꯁꯨ ꯍꯦꯟꯅ ꯈꯪꯖꯟꯕꯒꯤꯅꯤ. ꯅꯆꯥꯗꯤ ꯃꯔꯝ ꯆꯥꯗꯕ ꯑꯔꯥꯟꯕ ꯊꯕꯛꯇꯗꯤ ꯈꯣꯡ ꯊꯥꯡꯅꯤꯡꯗꯦ. ꯄꯤꯊꯣꯛꯇꯦ ꯍꯥꯏꯕ ꯃꯈꯣꯏ ꯀꯅꯥꯅꯣ ꯀꯔꯤꯅꯣ ꯀꯔꯝꯕ ꯒ꯭ꯔꯨꯞꯀꯤ ꯃꯤꯁꯤꯡꯅꯣ ꯍꯥꯏꯕꯁꯨ ꯈꯪꯕ ꯅꯠꯇꯦ. ꯃꯣꯏꯅ ꯑꯩꯈꯣꯏꯗ ꯐꯣꯔꯁ ꯇꯧꯗꯨꯅ ꯀꯤꯍꯜꯂꯛꯀꯅꯤ ꯍꯥꯏꯕꯗꯨꯅ ꯑꯩꯈꯣꯏꯅ ꯇꯨꯃꯤꯟ ꯂꯩꯁꯤꯜꯂꯒ ꯄꯥꯡꯗꯕꯒꯤ ꯃꯑꯣꯡꯗ ꯃꯣꯏꯒꯤ ꯃꯅꯤꯡ ꯍꯦꯛꯇ ꯊꯨꯡꯍꯟꯒꯗꯕ ꯅꯠꯇꯦ. ꯑꯗꯨ ꯌꯥꯏ, ꯅꯪ ꯅꯨꯄꯤꯅꯤ. ꯃꯁꯤꯒꯤ ꯋꯥꯐꯝꯁꯤꯗ ꯅꯪ ꯌꯥꯎꯔꯛꯀꯅꯨ. ꯕꯕꯥ ꯑꯩꯈꯣꯏꯁꯨꯅꯦ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯈꯨꯗꯤꯡꯃꯛ ꯑꯩꯅ ꯂꯣꯏꯅ ꯁꯣꯜꯕ ꯇꯧꯅꯕ ꯐꯅꯕ ꯁꯤꯟꯒꯅꯤ." ꯑꯍꯦꯟꯊꯣꯏꯕꯒꯤ ꯄꯨꯛꯆꯦꯜ, ꯋꯥꯈꯜ ꯂꯝꯆꯠ, ꯊꯧꯅꯥ ꯂꯩꯕ ꯃꯆꯥꯒꯤ ꯀꯦꯔꯦꯛꯇꯔ ꯈꯨꯗꯤꯡꯃꯛ ꯕꯤꯃꯣꯜꯁꯨ ꯂꯣꯏꯅ ꯎꯏ, ꯈꯪꯏ꯫ ꯑꯗꯨꯅ ꯃꯥꯁꯨ ꯃꯈꯥ ꯇꯥꯅ ꯋꯥꯗꯣ ꯑꯃꯨꯛ ꯍꯥꯏꯔꯨꯗ꯭ꯔꯦ꯫ ꯒꯥꯔꯤꯗꯣ ꯁꯨꯝ ꯊꯧꯔꯛꯄꯅ ꯄꯤꯁꯨꯝ ꯈꯥꯒꯦꯝꯄꯜꯂꯤ ꯌꯧꯔꯛꯄꯒꯤ ꯂꯝꯕꯤꯗꯅꯤ꯫ ꯃꯅꯤꯡꯗꯒꯤ ꯒꯥꯔꯤ ꯑꯃꯅ ꯁ꯭ꯄꯤꯗ ꯀꯟꯅ ꯊꯧꯔꯛꯇꯨꯅ ꯍꯦꯟꯗꯣꯛꯇꯨꯅ ꯊꯧꯔꯛꯄꯗ ꯑꯍꯦꯟꯊꯣꯏꯕ ꯈꯣꯏꯒꯤ ꯒꯥꯔꯤꯗ ꯈꯔ ꯈꯦꯠꯂꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯃꯆꯤꯡ ꯐꯠꯈꯤꯗ꯭ꯔꯕ ꯐꯤꯡꯒꯠꯄ ꯑꯍꯦꯟꯗꯨ ꯁꯥꯎꯅ ꯃꯥꯁꯨ ꯒꯥꯔꯤꯒꯤ ꯁ꯭ꯄꯤꯗꯇꯨ ꯀꯟꯅ ꯊꯧꯗꯨꯅ ꯃꯥꯡꯒꯤ ꯒꯥꯔꯤꯗꯨ ꯇꯥꯟꯅꯩ꯫ ꯃꯥ ꯅꯨꯄꯤ ꯑꯉꯥꯡ ꯌꯥꯎꯏ ꯍꯥꯏꯕꯒ ꯈꯟꯈꯤꯗ꯭ꯔꯦ꯫ ꯑꯗꯨ ꯎꯁꯤꯠꯇꯕ, ꯂꯦꯝꯅ ꯊꯥꯔꯣꯏ ꯍꯥꯏꯕꯒꯤ ꯋꯥꯈꯜꯁꯤꯗ ꯒꯥꯔꯤ ꯀꯟꯅ ꯊꯧꯏ꯫ ꯃꯇꯧꯗꯨ ꯎꯕꯗ ꯕꯤꯃꯣꯜ ꯄꯥꯈꯠꯅ "ꯏꯕꯨꯡꯉꯣ, ꯒꯥꯔꯤꯗꯨ ꯇꯞꯅ ꯊꯧꯅꯦ. ꯀꯟꯃꯜꯂꯤꯅꯦ ꯅꯪꯕꯣ. ꯑꯉꯥꯡꯁꯦ ꯄꯥꯈꯠꯈ꯭ꯔꯅꯤꯅꯦ." ꯍꯥꯏꯕꯤꯕꯒ ꯇꯥꯕꯤꯕ ꯅꯠꯇꯦ꯫ ꯅꯣꯡꯁꯥꯒꯨꯝ ꯏꯃꯨꯛ ꯉꯥꯡꯂꯕ ꯃꯃꯤꯠ ꯑꯅꯤꯗꯨꯅ ꯃꯥꯡꯗ ꯊꯧꯔꯤꯕ ꯒꯥꯔꯤꯗꯨꯗ ꯁꯪꯇ꯭ꯔꯤꯛ ꯌꯦꯡꯏ꯫ ꯑꯗꯨꯃꯛ ꯇꯥꯟꯅꯩ꯫ ꯇꯥꯟꯅꯔꯤꯕꯒꯤ ꯃꯔꯝ ꯑꯇꯩ ꯀꯩꯒꯤ ꯅꯠꯇꯦ, ꯃꯈꯣꯏꯗ ꯗꯤꯃꯥꯟ ꯂꯦꯇꯔ ꯄꯤꯔꯛꯈꯤꯕꯁꯤꯡꯗꯨꯒꯤ ꯃꯤ ꯑꯣꯏꯔꯝꯒꯅꯤ ꯈꯟꯕꯒꯤꯅꯤ꯫ ꯃꯁꯤ ꯅꯠꯇ꯭ꯔꯕꯗꯤ ꯃꯈꯣꯏꯗ ꯑꯗꯨꯝꯅ ꯍꯧꯔꯛꯀꯗꯕ ꯃꯤ ꯀꯅꯥꯃꯠꯇ ꯂꯩꯇꯦ꯫ ꯅꯣꯡꯃꯇ ꯃꯤꯉꯣꯟꯗ ꯂꯥꯜꯂꯨꯗꯕ, ꯑꯀꯥꯏꯕ ꯊꯕꯛ ꯇꯧꯔꯨꯗꯕ ꯑꯍꯦꯟꯊꯣꯏꯕꯅꯤ꯫ ꯃꯥꯒꯤ ꯌꯦꯛꯅꯕꯁꯨ ꯄꯥꯛꯅ ꯂꯩꯇꯕ ꯑꯍꯦꯟꯊꯣꯏꯕꯅꯤ꯫ ꯑꯁꯨꯝꯅ ꯑꯍꯦꯟꯊꯣꯏꯕꯅ ꯒꯥꯔꯤꯗꯨ ꯇꯥꯟꯅꯔꯤꯉꯩ ꯇꯥꯂꯛ ꯑꯗꯨꯗ ꯈꯪꯍꯧꯗꯦ, ꯃꯅꯤꯡꯗꯒꯤ ꯇꯥꯇꯥꯒꯤ ꯒꯥꯔꯤ ꯑꯃꯅ ꯕꯤꯃꯣꯜ ꯈꯣꯏꯒꯤ ꯒꯥꯔꯤꯗ ꯈꯪꯊꯣꯝ ꯊꯣꯝꯖꯤꯜꯂꯛꯈꯤꯕ꯫ ꯁ꯭ꯄꯤꯗ ꯀꯟꯅ ꯊꯧꯈꯤꯕꯗꯨꯅ ꯕ꯭ꯔꯦꯛ ꯐꯥꯕ ꯉꯝꯍꯧꯗ꯭ꯔꯗꯨꯅ ꯂꯝꯕꯤ ꯅꯥꯀꯜꯒꯤ ꯋꯥꯌꯔ ꯄꯣꯁ ꯂꯩꯔꯤꯕ ꯑꯗꯨꯗ ꯈꯪꯊꯣꯝ ꯊꯣꯝꯖꯤꯟꯈ꯭ꯔꯦ꯫ ꯒꯥꯔꯤꯗꯨꯁꯨ ꯐꯤꯕꯝ ꯇꯥꯗ꯭ꯔꯦ꯫ ꯒꯥꯔꯤꯗꯨꯗ ꯇꯣꯡꯂꯤꯕ ꯃꯈꯣꯏꯒꯤ ꯍꯛꯆꯥꯡꯁꯨ ꯐꯤꯕꯝ ꯇꯥꯅꯤ ꯍꯥꯏꯕꯗꯤ ꯊꯥꯖꯕ ꯈꯔ ꯋꯥꯠꯂꯤ꯫ ꯑꯉꯛꯄꯅꯤ ꯃꯤꯑꯣꯏꯕꯒꯤ ꯄꯨꯟꯁꯤ꯫ ꯉꯁꯤ ꯀꯔꯤ ꯑꯣꯏꯅꯤ, ꯍꯌꯦꯡ ꯀꯔꯤ ꯑꯣꯏꯅꯤ ꯍꯥꯏꯕ ꯇꯝꯕ ꯉꯝꯗꯦ꯫ ꯃꯄꯨ ꯃꯥꯅ ꯁꯥꯟꯅꯔꯛꯄ ꯀꯨꯝꯍꯩ, ꯉꯥꯏꯍꯥꯛꯀꯤ ꯃꯃꯥꯡꯗ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛꯁꯤꯅ ꯑꯉꯛꯄꯗ ꯑꯉꯛꯄ ꯑꯣꯏꯈ꯭ꯔꯦ꯫ ꯂꯝꯕꯤ ꯑꯗꯨꯋꯥꯏꯗ ꯆꯠꯂꯝꯕ ꯈꯔꯅ ꯒꯥꯔꯤ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯕꯤꯃꯣꯜ, ꯑꯍꯦꯟꯊꯣꯏꯕ ꯈꯣꯏꯕꯨ ꯀꯟꯅ ꯂꯧꯊꯣꯛꯄꯤꯗꯨꯅ ꯌꯥꯝ ꯊꯨꯅꯃꯛ ꯑꯦꯝꯕꯨꯂꯦꯟꯁ ꯀꯧꯗꯨꯅ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯔꯛꯂꯦ꯫ ꯎꯄꯥꯏ ꯑꯃ ꯁꯤꯖꯤꯟꯅꯗꯨꯅ ꯏꯃꯨꯡꯒꯤ ꯃꯤꯁꯤꯡꯗꯁꯨ ꯄꯥꯎꯗꯣ ꯍꯥꯏꯗꯨꯅ ꯈꯪꯍꯟꯈ꯭ꯔꯦ꯫ ꯄꯥꯎ ꯍꯦꯛ ꯐꯪꯕꯒ ꯀꯨꯏꯗꯦ ꯊꯣꯏꯅꯨ, ꯁꯦꯂꯤꯅꯥ ꯃꯈꯣꯏ ꯑꯅꯤꯁꯨ ꯍꯣꯁꯄꯤꯇꯥꯜꯗ ꯆꯦꯟꯁꯤꯜꯂꯛꯏ꯫ ꯂꯥꯏꯕꯛ ꯊꯤꯕꯅꯤ ꯃꯃꯥ ꯑꯣꯏꯕꯤ, ꯃꯆꯟ ꯑꯣꯏꯕꯤ ꯃꯈꯣꯏꯒꯤ ꯃꯤꯠꯃꯥꯡꯗ ꯑꯁꯤꯒꯨꯝꯕ ꯊꯧꯗꯣꯛꯁꯤ ꯎꯅꯕꯒꯤꯗꯃꯛ ꯍꯣꯁꯄꯤꯇꯥꯜꯗ ꯂꯥꯛꯄꯒ ꯆꯞ ꯍꯦꯛ ꯃꯥꯟꯅꯈ꯭ꯔꯦ꯫ ꯊꯣꯏꯅꯨ ꯃꯃꯝꯆꯥꯅ ꯕꯤꯃꯣꯜ ꯈꯣꯏ ꯄꯨꯁꯤꯟꯈ꯭ꯔꯤꯕ ꯋꯥꯔꯗꯂꯣꯝꯗ ꯂꯥꯛꯄꯅꯤ꯫ ꯍꯦꯛ ꯌꯧꯔꯛꯄꯒ ꯑꯉꯧꯕ ꯐꯤꯅ ꯃꯁꯥ ꯄꯨꯝꯕ ꯈꯨꯝꯖꯤꯟꯗꯨꯅ ꯇ꯭ꯔꯣꯂꯤ ꯕꯦꯒ 2 ꯄꯨꯊꯣꯔꯛꯄꯗꯨ, ꯃꯗꯨ ꯎꯕꯗ ꯊꯣꯏꯅꯨꯗꯤ ꯑꯉꯥꯎꯕꯤꯒ ꯆꯞ ꯃꯥꯟꯅꯔꯦ꯫ ꯃꯆꯥ ꯃꯃꯧꯒꯤ ꯃꯅꯥꯛꯇ ꯃꯥ ꯆꯪꯁꯤꯟꯗꯨꯅ ꯀꯞꯆꯕ, ꯃꯆꯥ ꯃꯃꯧ ꯑꯅꯤꯒꯤ ꯃꯥꯏꯊꯣꯡ ꯐꯥꯎꯕ ꯌꯦꯡꯕ ꯉꯝꯗꯅ ꯑꯉꯥꯎꯕꯤ ꯑꯃꯒꯨꯝ ꯂꯩꯕ꯫ ꯀꯞꯁꯨ ꯀꯞꯇ ꯀꯔꯤꯁꯨ ꯍꯥꯏꯗ ꯇꯨꯃꯤꯟ ꯂꯩꯔꯤꯕꯤ ꯁꯦꯂꯤꯅꯥꯅ ꯆꯪꯁꯤꯟꯗꯨꯅ ꯈꯨꯝꯖꯤꯜꯂꯤꯕ ꯐꯤꯁꯤꯡ ꯃꯁꯥ ꯄꯨꯝꯕ ꯅꯤꯛꯇꯨꯅ
ꯀꯤꯅ ꯇꯞꯅ ꯂꯦꯞꯄ ꯂꯩꯇ ꯃꯄꯤ ꯁꯤꯟꯊ ꯍꯥꯡꯗꯣꯛꯏ꯫ ꯅꯨꯡꯉꯥꯏꯅ ꯇꯨꯃꯤꯟꯅ ꯇꯥꯗꯨꯅ ꯂꯩꯈ꯭ꯔꯕ ꯃꯕꯨꯡ ꯃꯅꯝꯃ ꯑꯅꯤꯒꯤ ꯃꯥꯏꯊꯣꯡꯁꯤꯕꯨ ꯎꯕꯗ ꯁꯦꯂꯤꯅꯥꯒꯤ ꯊꯃꯣꯏꯗꯤ ꯑꯀꯥꯏꯕ ꯂꯤꯛꯂꯤ ꯑꯃꯒꯨꯝ ꯃꯆꯦꯠ ꯃꯆꯦꯠ ꯊꯣꯛꯅ ꯀꯥꯏꯈ꯭ꯔꯦ꯫ ꯀꯧꯅꯤꯡ ꯀꯧꯅꯤꯡ ꯀꯧꯕꯁꯨ ꯉꯝꯖꯗ ꯆꯤꯝꯕꯥꯜ ꯐꯥꯖꯤꯟꯕꯒꯨꯝ ꯃꯄꯤ ꯁꯤꯟꯊꯅ ꯌꯦꯡꯗꯨꯅ ꯂꯩ꯫ ꯅꯨꯡꯉꯥꯏꯅ ꯇꯨꯃꯤꯟꯅ ꯇꯥꯗꯨꯅ ꯂꯩꯈ꯭ꯔꯕ ꯃꯕꯨꯡ ꯃꯅꯝꯃ ꯑꯅꯤꯒꯤ ꯃꯥꯏꯊꯣꯡꯗꯨꯗ ꯃꯈꯨꯠ ꯑꯅꯤꯅ ꯇꯞꯅ ꯇꯞꯅ ꯄꯥꯏꯗꯨꯅ ꯀꯧꯖꯔꯛꯏ, ꯈꯣꯟꯖꯦꯜ ꯅꯤꯛꯅ, ꯌꯥꯝ ꯅꯤꯛꯅ꯫ ꯇꯥꯃꯣꯆꯧ, ꯏꯅꯝꯃ, ꯑꯩ ꯂꯥꯛꯑꯦ, ꯍꯧꯒꯠꯂꯣ, ꯑꯗꯨꯃꯥꯏꯅ ꯇꯧꯅꯨꯋꯣ, ꯀꯗꯥꯏꯅꯣ, ꯑꯩꯒꯤ ꯑꯆꯥꯄꯣꯠ ꯂꯩꯔꯛꯀꯅꯤ ꯍꯥꯏꯈꯤꯕꯗꯥꯏꯅꯦ, ꯑꯩ ꯉꯥꯏꯔꯦ, ꯑꯩꯒꯤ ꯑꯆꯥꯄꯣꯠ ꯄꯤꯔꯣ, ꯑꯩ ꯉꯁꯥꯏꯗꯒꯤ ꯇꯥꯃꯣꯆꯧ, ꯏꯅꯝꯃ ꯕꯕꯥ ꯈꯣꯏ ꯍꯜꯂꯛꯄ ꯉꯥꯏꯔꯝꯕꯅꯦ, ꯑꯕꯨꯡꯉꯣꯁꯨ ꯏꯅꯝꯃꯅ ꯍꯜꯂꯛꯄ ꯉꯥꯏꯕꯗ ꯌꯥꯝꯅ ꯋꯥꯔꯦ, ꯌꯥꯝꯅꯁꯨ ꯀꯞꯄꯦ, ꯅꯣꯏ ꯍꯜꯂꯛꯀꯅꯤꯅ ꯊꯦꯝꯕꯗ ꯑꯩ ꯀꯌꯥꯝ ꯋꯥꯏ ꯅꯣꯏ ꯈꯪꯗ꯭ꯔꯦ ꯀꯩꯒꯤꯅꯣ, ꯍꯧꯒꯠꯂꯣꯁꯦ꯫ ꯈꯣꯟꯖꯦꯜ ꯍꯧꯔ ꯄꯦꯟꯗꯅ ꯑꯃꯨꯛꯁꯨ ꯀꯞꯆꯩ꯫ ꯏꯅꯝꯃ, ꯑꯩꯅ ꯀꯧꯕꯁꯤ ꯇꯥꯕ꯭ꯔꯣ? ꯑꯩꯅ ꯉꯁꯥꯏꯗꯒꯤ ꯍꯥꯏꯔꯤꯁꯤ ꯇꯥꯗꯕ꯭ꯔꯣ? ꯍꯧꯒꯠꯂꯣꯁꯦ꯫ ꯇꯥꯃꯣꯆꯧ, ꯅꯣꯏ ꯑꯅꯤ ꯍꯧꯒꯠꯂꯣ ꯍꯥꯏꯕꯅꯦ, ꯀꯩꯒꯤꯅꯣ ꯅꯣꯏꯅ ꯑꯗꯨ ꯐꯠꯇ꯭ꯔꯤꯁꯤꯕꯣ? ꯑꯩ ꯀꯅꯥꯗ ꯏꯅꯝꯃ ꯀꯧꯅꯤ, ꯀꯅꯥꯗ ꯇꯥꯃꯣꯆꯧ ꯀꯧꯅꯤ? ꯅꯣꯏ ꯑꯕꯨꯡꯉꯣꯁꯦ ꯀꯩꯁꯨ ꯅꯨꯡꯁꯤꯗ꯭ꯔꯕꯣ? ꯀꯅꯥꯗ ꯃꯃꯥ ꯕꯕꯥ ꯀꯧꯗꯣꯏꯅꯣ ꯕꯨꯡꯉꯣꯅ? ꯈꯨꯝꯃꯣ, ꯀꯩꯒꯤꯅ ꯅꯣꯏ ꯑꯅꯤꯅ ꯁꯨꯃꯥꯏꯅ ꯇꯨꯃꯤꯟꯅ ꯂꯩꯔꯤꯁꯤꯕꯣ? ꯍꯧꯒꯠꯂꯣ, ꯍꯧꯒꯠꯂꯣ꯫ ꯁꯦꯂꯤꯅꯥꯅ ꯀꯞꯅ ꯀꯞꯅ ꯀꯧꯔꯤꯕꯗꯨ ꯅꯨꯡꯉꯥꯏꯅ ꯌꯥꯇꯥꯗꯨꯅ ꯂꯩꯈ꯭ꯔꯕ ꯑꯍꯦꯟ ꯊꯣꯏꯕ, ꯌꯥꯏꯔꯩꯃ ꯃꯈꯣꯏ ꯑꯅꯤꯗꯤ ꯃꯆꯟꯒꯤ ꯈꯣꯜꯂꯥꯎ ꯈꯪꯗ꯭ꯔꯤ, ꯇꯥꯗ꯭ꯔꯤ, ꯃꯃꯥꯒꯤ ꯃꯇꯧ ꯀꯔꯤꯁꯨ ꯎꯗ꯭ꯔꯤ꯫ ꯄꯨꯟꯁꯤꯒꯤ ꯑꯣꯏꯅ ꯑꯗꯨꯝ ꯌꯥꯇꯥꯗꯨꯅ ꯂꯩꯈ꯭ꯔꯒꯦ ꯍꯥꯏꯔꯕ꯭ꯔꯥ? ꯃꯆꯤ ꯈꯖꯤꯛ ꯐꯥꯎꯕ ꯂꯦꯡꯗꯅ ꯅꯨꯡꯉꯥꯏꯅ ꯄꯣꯊꯥꯗꯨꯅ ꯇꯨꯝꯗꯨꯅ ꯂꯩꯔꯕꯗꯤ? ꯊꯣꯏꯅꯨꯗꯤ ꯃꯔꯣꯜ ꯊꯣꯛꯈꯤꯗ꯭ꯔꯤ, ꯀꯔꯤꯁꯨ ꯍꯥꯏꯗꯦ, ꯃꯈꯣꯜ ꯊꯣꯛꯇ ꯇꯨꯃꯤꯟ ꯀꯞꯆꯕꯅ ꯃꯥꯒꯤ ꯄꯦꯟꯗꯕ ꯈꯣꯜꯂꯥꯎ ꯑꯣꯏꯔꯤ꯫ ꯍꯣꯁꯄꯤꯇꯥꯜꯗ ꯂꯩꯔꯤꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯃꯈꯣꯏ ꯈꯔꯅ ꯃꯇꯦꯡ ꯇꯧꯗꯨꯅ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯑꯍꯦꯟ ꯊꯣꯏꯕ, ꯌꯥꯏꯔꯩꯃ ꯃꯈꯣꯏ ꯑꯅꯤꯒꯤ ꯍꯛꯆꯥꯡꯕꯨ ꯃꯌꯨꯝ ꯇꯝꯅ ꯄꯨꯕꯤꯔꯛꯂꯤ꯫ ꯑꯁꯨꯝꯅ ꯃꯆꯥ ꯃꯃꯧ ꯑꯅꯤꯒꯤ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡ ꯑꯅꯤꯒꯤ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯄꯁꯨ ꯂꯣꯏꯔꯦ꯫ ꯃꯔꯛꯁꯤꯗ ꯂꯥꯏꯕꯛꯅ ꯐꯕꯅꯤ ꯍꯥꯏꯒꯗ꯭ꯔꯥ, ꯃꯄꯨꯃꯥꯒꯤ ꯊꯧꯖꯥꯜꯅ ꯕꯤꯃꯣꯜ ꯃꯈꯣꯏꯒꯤ ꯍꯛꯆꯥꯡꯗꯤ ꯀꯌꯥ ꯑꯁꯣꯛ ꯑꯄꯟ ꯌꯥꯎꯗꯅ ꯀꯟꯕ ꯉꯝꯍꯧꯔꯦ꯫ ꯀꯟꯕ ꯉꯝꯍꯧꯏ ꯍꯥꯏꯗꯨꯅꯁꯨ ꯕꯤꯃꯣꯜꯒꯤ ꯌꯦꯠ ꯊꯪꯕ ꯈꯣꯡꯗꯨꯃꯗꯤ ꯁꯣꯛꯂꯦ꯫ ꯗꯣꯛꯇꯔ ꯈꯣꯏꯅ ꯂꯥꯌꯦꯡꯂꯗꯤ ꯐꯒꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕ ꯄꯤꯔꯛꯄꯅ ꯊꯣꯏꯅꯨ ꯃꯄꯨꯔꯣꯏꯕꯗꯕꯨ ꯐꯔꯗꯤ ꯈꯟꯗꯨꯅ ꯏꯃꯨꯡꯒꯤ ꯑꯔꯩꯕ ꯂꯟ ꯊꯨꯝ ꯄꯨꯝꯕ ꯀꯔꯤꯁꯨ ꯄꯥꯝꯃꯨꯗ ꯄꯨꯊꯣꯛꯇꯨꯅ ꯃꯄꯨꯔꯣꯏꯕꯕꯨ ꯊꯥ 3 ꯆꯪꯅ ꯂꯥꯌꯦꯡꯕ ꯍꯧꯏ꯫ ꯑꯗꯨꯕꯨ ꯐꯕ ꯀꯧꯕꯗꯤ ꯅꯥꯏꯗꯦ꯫ ꯐꯔꯛꯄꯒꯤ ꯃꯍꯨꯠꯇ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯃꯁꯥ ꯁꯣꯛꯄ ꯍꯦꯟꯖꯤꯜꯂꯛꯏ꯫ ꯃꯗꯨ ꯎꯕꯗ ꯊꯣꯏꯅꯨ ꯄꯥꯈꯠꯂꯦ꯫ ꯍꯣꯁꯄꯤꯇꯥꯜꯗ ꯆꯠꯇꯨꯅ ꯗꯣꯛꯇꯔ ꯑꯃꯨꯛ ꯎꯅꯔꯨꯔꯦ, ꯃꯄꯨꯔꯣꯏꯕꯒꯤ ꯐꯤꯚꯝ ꯑꯃꯨꯛ ꯍꯪꯉꯤ꯫ ꯗꯣꯛꯇꯔꯅ ꯄꯥꯈꯠꯀꯅꯨ, ꯀꯔꯤꯁꯨ ꯇꯧꯔꯣꯏ, ꯇꯞꯅ ꯇꯞꯅ ꯑꯗꯨꯝ ꯐꯔꯛꯀꯅꯤ ꯍꯥꯏꯗꯨꯅ ꯆꯦꯅꯥ ꯑꯃꯗ ꯍꯤꯗꯥꯛ ꯃꯃꯤꯡ ꯈꯔ ꯏꯕꯤꯔꯛꯏ꯫ ꯊꯣꯏꯅꯨ ꯍꯤꯗꯥꯛ ꯃꯃꯤꯡꯗꯨ ꯐꯥꯔꯃꯥꯁꯤꯗꯒꯤ ꯂꯧꯗꯨꯅ ꯃꯄꯨꯔꯣꯏꯕꯕꯨ ꯑꯃꯨꯛ ꯆꯥꯍꯟꯕ ꯍꯧꯏ꯫ ꯊꯣꯏꯅꯨꯒꯤ ꯑꯋꯥꯕꯗ ꯃꯤꯀꯨꯞ ꯈꯔꯗ ꯑꯣꯏꯔꯁꯨ ꯍꯔꯥꯎ ꯃꯃꯣꯟ ꯇꯝꯍꯟꯒꯦ ꯍꯥꯏꯕꯅꯔ ꯍꯞꯇꯥ ꯑꯃꯔꯣꯝꯗꯤ ꯕꯤꯃꯣꯜ ꯃꯁꯥ ꯈꯔ ꯃꯈꯩꯗꯤ ꯀꯟꯈꯠꯂꯦ꯫ ꯃꯄꯨꯔꯣꯏꯕꯒꯤ ꯐꯤꯚꯝ ꯎꯕꯗ ꯑꯋꯥꯕ ꯃꯔꯛꯇꯨꯗ ꯊꯣꯏꯅꯨꯒꯤ ꯃꯥꯏꯊꯣꯡ ꯃꯃꯣꯟ ꯃꯤꯅꯣꯛ ꯇꯝꯖꯩ꯫ ꯇꯝꯂꯤꯕ ꯃꯤꯅꯣꯛꯇꯨ ꯀꯨꯏꯅ ꯇꯝꯒꯅꯨ ꯍꯥꯏꯔ ꯃꯥꯜꯂꯤ꯫ ꯊꯥ ꯑꯃꯒꯤ ꯃꯇꯨꯡ ꯅꯣꯡꯃ ꯈꯪꯍꯧꯗꯅ ꯕꯤꯃꯣꯜꯒꯤ ꯃꯁꯥꯗꯨ ꯑꯅꯥꯕ ꯈꯪꯍꯦꯟ ꯍꯦꯟꯖꯤꯜꯂꯛꯏ꯫ ꯃꯗꯨꯗ ꯂꯥꯌꯦꯡꯅꯕ ꯍꯥꯏꯗꯨꯅ ꯏꯪꯈꯣꯜ ꯂꯝ ꯃꯆꯦꯠ ꯈꯔꯁꯨ ꯑꯗꯨꯝ ꯌꯣꯜꯂꯕꯅꯤ꯫ ꯏꯃꯨꯡꯒꯤ ꯂꯟ ꯊꯨꯝ ꯏꯪꯈꯣꯜ ꯀꯌా ꯃꯥꯡꯍꯜꯂꯕꯁꯨ ꯕꯤꯃꯣꯜꯒꯤ ꯄꯨꯟꯁꯤꯗꯤ ꯀꯟꯕ ꯉꯝꯗꯅ ꯑꯗꯨꯃꯛ ꯂꯩꯈꯤꯗ꯭ꯔꯤ꯫ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯃꯌꯥꯝꯁꯤꯅ ꯏꯅꯥꯛ ꯈꯨꯟꯗꯨꯅ ꯂꯩꯔꯝꯕ ꯊꯣꯏꯅꯨꯒꯤ ꯏꯃꯨꯡ ꯑꯋꯥꯕ ꯐꯤꯚꯝꯗ ꯅꯪꯗꯨꯅ ꯂꯩꯔꯕ ꯏꯃꯨꯡꯒꯤ ꯃꯤꯡꯊꯣꯜ ꯍꯥꯏꯕꯗꯨ ꯐꯪꯈꯤꯕꯅꯤ꯫ ꯍꯧꯈꯤꯕ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯃꯌꯥꯝꯗꯨ ꯅꯤꯡꯁꯤꯡꯂꯨꯕꯗ ꯊꯣꯏꯅꯨ ꯃꯥꯒꯤ ꯊꯕꯥꯛ ꯐꯨꯟꯕꯗꯨ ꯑꯃꯨꯛ ꯍꯧꯔꯛꯇꯨꯅ ꯇꯞꯅ ꯍꯧꯒꯠꯇꯨꯅ ꯏꯃꯨꯡꯂꯣꯝꯗ ꯆꯪꯈ꯭ꯔꯦ꯫ ꯃꯪꯗꯨꯅ ꯂꯩꯔꯝꯕ ꯑꯃꯨꯕ ꯃꯄꯩꯒꯤ ꯅꯣꯡꯗꯨ ꯑꯀꯤ ꯑꯈꯪ ꯀꯨꯝꯕꯤ ꯀꯥꯂꯦꯟꯅꯥꯏꯗ ꯍꯩꯊꯈ꯭ꯔꯕ ꯃꯇꯨꯡ ꯍꯧꯖꯤꯛꯇꯗ ꯏꯍꯥꯡ ꯍꯥꯡꯂꯒ ꯏꯁꯪ ꯁꯪꯕ ꯇꯁꯦꯡ ꯇꯁꯦꯡꯕ ꯑꯇꯤꯌꯥ ꯑꯣꯏꯔꯦ꯫ ꯃꯛꯂꯝꯕ ꯃꯥꯏꯊꯣꯡ, ꯋꯥꯖꯔꯝꯕ ꯄꯨꯛꯅꯤꯡ ꯄꯨꯝꯅꯃꯛ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏꯒꯤ ꯃꯅꯥꯛꯇ
ꯃꯕꯦꯟ ꯃꯅꯦꯒꯤ ꯃꯊꯥꯅꯨꯡꯗ ꯂꯩꯖꯔꯤꯕ ꯑꯍꯦꯟꯕꯒꯤ ꯀꯨꯝꯍꯩ ꯃꯇꯧꯅ ꯅꯨꯡꯉꯥꯏꯇꯕ ꯑꯋꯥꯕ ꯄꯨꯝꯅꯃꯛ ꯃꯥꯡꯈ꯭ꯔꯤ꯫ ꯃꯤꯠꯂꯨꯒꯤ ꯄꯤꯔꯥꯡꯗꯤ ꯋꯥꯔꯁꯨ ꯅꯨꯡꯉꯥꯏꯔꯁꯨ ꯁꯥꯒꯣꯟꯅꯩ ꯍꯥꯏꯕꯗꯨ ꯃꯤꯀꯨꯞꯁꯤꯗ ꯇꯥꯛꯅꯤꯡꯂꯤꯔꯥ? ꯊꯣꯏꯅꯨ ꯃꯃꯥ ꯃꯆꯥꯒꯤ ꯃꯣꯃꯣ ꯅꯣꯛꯄ ꯃꯥꯏꯊꯣꯡꯗꯨ ꯍꯔꯥꯎꯕ ꯅꯨꯡꯉꯥꯏꯕ ꯄꯦꯟꯖꯕꯒꯤ, ꯃꯒꯨꯟ ꯂꯩꯕ ꯃꯃꯥꯝꯆꯥꯒꯤ ꯄꯤꯔꯥꯡꯗꯨꯁꯨ ꯃꯤꯠꯂꯨꯗꯒꯤ ꯁꯤꯡꯊꯔꯛꯄ ꯃꯤꯀꯨꯞ ꯑꯣꯏꯔꯛꯄ ꯅꯨꯃꯤꯠ ꯌꯥꯎꯔꯛꯇꯕ ꯅꯠꯇꯦ꯫ ꯁꯦꯂꯦꯅꯥꯁꯤ ꯏꯃꯨꯡꯒꯤ ꯊꯕꯛ ꯑꯇꯩ ꯑꯇꯩ ꯂꯣꯏꯁꯤꯜꯂꯤꯉꯩ ꯀꯣꯂꯦꯖ ꯆꯠꯅꯕꯒꯤ ꯃꯇꯝ ꯑꯃꯨꯛ ꯌꯧꯔꯗꯨꯅ ꯊꯣꯏꯅꯨꯒ ꯑꯍꯦꯟꯕꯒꯕꯨ ꯆꯥꯛ ꯄꯤꯖꯔꯝꯂꯒ ꯏꯃꯨꯡ ꯋꯥꯏꯔꯝ ꯐꯖꯅ ꯂꯣꯏꯁꯤꯜꯂꯝꯂꯗꯨꯅ ꯃꯥꯁꯨ ꯀꯣꯂꯦꯖ ꯑꯃꯨꯛ ꯆꯠꯈ꯭ꯔꯦ꯫